ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ eviction ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ DC ꯏꯝꯐꯥꯜ ꯋꯦꯁꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯖꯤꯔꯤꯕꯥꯝꯒꯤ ꯕꯣꯔꯣ ꯕꯦꯀ꯭ꯔꯥꯗ ꯅꯨꯄꯤ 3 ꯑꯃꯁꯨꯡ ꯑꯉꯥꯡ 3 ꯌꯥꯎꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛꯇ ꯃꯄꯨꯡ ꯑꯣꯏꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏ 2 ꯐꯥꯔꯦ PM Kisan 20 suba installment ge lupa crore 10,000 laumi crore 8 lakh 10 da hayeng Varanasi da yen thoklagani lakliba August ke tang 16 da patriotic song competition ama pangthok jagadari haina musuna khangalakli amadi security force na state asigi tongan mafam dagi aina yadaba miyoi kya fagat pangamkhre Krumjari Mami TV na sandokjaba Manipuri pau mityeng tabiri bapumna magpo elangbam DILPARANI chanuna taramna okchari haujik pau sandokna pizari Lengakna lam khopchin lamba sing takthokpagi thabak chatharakpagi saruk ama oina tha sigi tarukta District Administration Imphal West Mahut Municipal Cooperation Chief Town Planner amasung mari leinaba department singa loinana Thangal Bazar amadi Pauna Bazar Imphal ge mafam singda lam kaya yamna khopchin lambagi haibagi survey ama pangthoklagani hairi Deputy Commissioner Imphal West Mayeng Lambam Rajkumar Singh na thokpa cherol amagi matung ina lamgi mapu sing dukan mapu sing amadi miyam na lengak na paikhatliba thorang asida mateng pangbinabasu apil tawrakli atopa cherol amada Deputy Commissioner na hai Kaishampa Junction dagi ningthemja karong fauba ningthemja karong dagi mayang Imphal Bengun fauba Nauremthong dagi Tera Bazar fauba Sana Kaithel ge paring officer Club Circle dagi Sinam Lekai fauba Rims Road amasung Rims Canteen Road ki lambi paring asida survey ama hayeng ayuk pung 3 dagi pangthokani hairi cherol aduna makha taraduna lambi paring asida lam kaya yamna khopchin bage amade nung laingoi kaya yamna paishinduna thamba mafam sing jathok jasinda panba piba sing yangsingani hairi National Investigation Agency NIA amasung Assam Police ki apunba kangbu amana Jiribamgi Boro Bekra da nupi 3 amasung angang 3 yauna hatkibagi thaudokta mapung oina chenaba miyoi ama fare hairi Manipur Police Control Room thadorakpa warol amagi matung inna nupi 3 amasung angang 3 adu mamang chahi gi November gi tang 12 da Boro Kragdagi militant sing na faraba matung tamthina hatkibani makhoigi hakchang sing fibam sokna barak turenda fangkibani thaudok aduda chenaba Thanglinan Mar Elias Boya Assam gi Kasa district ki Moinathol disclose guard tiki miyoi ama NIA amasung Assam Police ki apunba kangbuna fagat khibani masing hangbada mahak thaudok adugidamak lawtunaba amasung tamthiraba mihat aduda chenabani haiba khangba ngamle hairi NIA na case asigi matangda makhata na thijinbagi thabak chathari hairi PM Kisan 20 suba installment ge lupa crore 10,000 henbagi senfam laumi crore 8 lakh 10 da hayeng Prime Minister Narendra Modi na Varanasi da yen thoklagani hairi pawgali khun amagi matung inna Prime Minister Narendra Modi gi Uttar Pradesh khongchat manungda Prime Minister na lupa crore 2,200 romge tongan ba project kaya sangagani kharagina urep uyum tamgani hairi naungna pakthoktuna semgatliba Varanasi Badohi Road Chitawni School, Takesa Road, Hardatpur da Sabar Railways Bridge amasung Mohan Sarai Adalpura Road, Prime Minister na sangadaba singi manungda yauri haina paus na makhatari. Manipur University Students Union Musu 2024-25 na lakliba August ki tang 10 2025 asida adungai 1891 Anglo Manipur War da
thawai na pontha pikraba athauba singbu ikai khumnaba utpa amadi numit asibu tungi mirol singda mareibak maramdam nungsibaki ihul adu fawhanaba musuna numit asida Manipur da leiriba college amadi universities ke mahairoi singi oiba patriotic song competition ama pangthokjagadari haina khangalakli hairiba numit asida tongan tongan ba college amadi universities singi mahairoi singna saruk yabinaba musugi maikaidagi miyamda paujelakli loinana hairiba competition asida saruk yabininba singna lakliba August ki tang ani dagi application tharani aroiba numitna lakliba tang 13 2025 ke ayuk pung 10 ni competitors singna form asi online ki khuthangda Google form https://forms.glguotni/BHQMS2WBHAA da thajan birakadabani haina cherol asina makha tarakli Security force na state asiki tungan ba mafam dagi aina yadaba mioi kya fagat pangam khre hairi police ki paw magi matung inna akan ba paw ama fangba dagi security force na KCP nongdren khombagi masa bu army chief ni haijaba mioi ama Bisnupur district ki Fubola Paton area dagi fare hairi farba mioi adudi moirang them biramani maitai allies kanglei puren chahi nifuga taruk Fubola hut dweller dagi ni hairi security force na Porompat police station ki manung chana leiba Kurai Chairen Thongdagi Pre-Park Progi Mioi ama fare hairi farba mioi adudi Telem Nauba Singh Allies Teba chahi kunga mapan Larik Yengbam Laikai Salam Lairaktagi ni hairi Imphal East District ki Wangkhai Kaitel Asang Bida Leiba Masagi Yumdagi Ngarang State Police na mioi ama fare hairi farba mioi adudi Thinguzam Pravin Kawi chahi kunga nipan mukil lengani hairi mangondagi 9mm ki maru mapan bullet proof jacket ama cough syrup bottle chamaga taraga nithoi sale oina lupa listing kuntraga nithoi ga chatruk amasung iPhone ama fagale hairi Thauban district ki Salungfam area da thibo humba ki thabak chathabada KYKL gi mioi ani fare hairi farba mioi ani adudi Kaisham Wilson Singh Elias Dananjoy chahi taraga nipan Karyam Bikhok mamang laikai amadi Thokchom Sanathoi Maitai chahi kungani thoi Khongjom sapam maning laikai degini Makhoi degi magazine yawba 9mm pistol ama 36 HE hand grenade ama 9mm gi maru ahum amasung sel oina lupa lishing manga fagale hairi makhoi miyam degi namduna sel khaibida chenaba mishakni hairi Handakta nauna Ministry of Labor and Employment Government of Manipur ngakpigani India ge Deputy Director under Directorate General of Employment oina khankraba Thauban District ki manung janna leiba khangabok khulakpam laikai digi Ningthaujam Ajit Singh Kauba amadi Manipur Women Senior Assistant Coach oina khalakhraba Elangbam Rasi Kumar bu taramna upagi thoram ama pangthokre Laikai asida leiba Social Welfare Club khangabok na sinduna pangthokhiba felicitation ceremony aduda khangabok kendra gi MLA Okram Suja Kumar amadi Hanagi Jila Parishad Khundrakpam Ras Mohona athoiba mithunglen odina pangthokhe thoram aduki athoiba mithunglen gi warol piraduna MLA na hakibada laikai amada masak naiba mioi kaya ama tholakpa haibase masagi hona jamani haikhe mai paklaba khudimakna aigi imungi so khandringai aigi service sina aigi society gi damak kari piba ngamgani haibase khanba tangai fade haikhe aigi service tuna aigi society gi leibaki karigumba khara tauramba tangai fade haikhe MLA na makha tarluna haikibada hauzik kendra sidagi afaba mioi leptana thorakpa sina tungda hogalakliba mahairoi kyadasu amata oina punsilaga inspire pinaba honasi haikhe ngasigi taramno okkiba Ningthaujam Ajit Singh amadi Elangbam Rasi Kumar loinana laikai steki mai paklaba mioi taruksu thagatpa fongdokke Thauramadu khangabok part 1 3 GP chairperson Thoksom Subas amadi Moirangthe Mahen Singh su saruk yakhe Khungang asida kendra asida aphawa Manipur ki society da khungang da kasai thambirami ai si lairagadi public ta praja da contribute tawna ba hona kane haidana sigumaina chauna contribution torkana chakhot palamda mama oirak bahai se sumaina oirak kadori bini aduna mayam punna hona minaraga
iyamba ajit kumba lairiba hogolagliba naha mayam ma tholaiba ngasi reception tawgodriba mayam punamak akhoi khungang chakotpa khungkhanga bok chakokpa kendra chakotpa manipur ma oinaba punna honaminase noina ngasi naha mayam hogolagliba reception tawgodriba ngasi lakadriba naharol noi mayam na chawba muk wera kanda imung manung gisu khangadawni but first priority da aina akhoi gi society sida kari pithok piba ngamgani habje paisa sen piba nataba nangi service to na kari piba ngamgani habse masina top priority da thamsi haidana ai inau sing icha sing hogalakni ba mayam sing sida ai thamjage Security Force na chinga masung tampak ke tongan mafam singda area domination amadi thi bahum ki thabak leptna chathari police ki pawma ki matung ina Chochampur district ke Geljang manakta leiba thangjing ching hi mafam amada thi bahum ki thabak chathabada magazine yawba AK rifle ama SBBL shotgun ama pompi ahum detonator ahum baufeng radio set ani helmet ahum yawna atai polam sing phagat pangam le hairi Manipur State Sumang Lila Council amasung Manipuri Culture and the Sport Development Society MCSDS Hozai Assam ga puna khusam naduna sinba numit tara ga mangani chupna chatharakpa Sumang Lila workshop ngarang loishin kre hairi Hozai Assam da pangthokiba workshop adu July gi tang tara ga taruk tage pangthorakibani Manipur Police Control Room na thadorokpa cherol amagi matung ina National Highway 37 Imphal Jiribam lambida lamdam asigi tangai fadana nomoda changdraba yadraba potchai puduna lakpa gari Chamriga Marifu Taruk Hariba lambi asida apan bayautuna pushilakre makhata na potchai pusilakpada khudong thiba thoktana bagidamak chingnaningai oiba mafam singda security force na akan ba check-in thorang sing lokhatke Manipur district kumna makta pamdaba thodok thoktana bagidamak ching amasung tamda puna checkpoint chamaga taramathoi hangduna achat awok sing check chathaki hairi amaromda Manipur police na motor vehicle act ki makhada drive chathabada ain kaina thorokpa gari chamaga ani chalan kaktuna sel oina lupa lakh amaga lising nifuga mari khongat pangam le hairi amaromda Manipur police na traffic rule thukaiba amasung registration certificate document sing yaudaba number plate naptaba gari taraga mathoi detain tawki amade gari taruk tagi tintet film su lokthoki hairi Leirak ki nakal da Kanada su ayet papidana miyoi kaya gi zibika oijari basing Thugai Biramba loinana ahal singi pothafam club ki building Thugai Biramba thamoi shokna nungaitaba fawi haina athokpam khunau gi miyam na fongdorakli ngarang Thobal athokpam khunau da pangthokiba pawgi mifam amada Senior Citizen Welfare Association athokpam khunau gi secretary Longjam Mohori Singh Senior Citizen Welfare Association athokpam khunau joint secretary K Mohindro amade mafam adugi miwai Baharjit ahong sangbam ahumna fongdorakpada Senior Citizen Welfare Association athokpam khunau ase ahal singi yaifana bagidamak ngaihak potha na bagidamak leijaribani adubu ikhang khanghaudana DC gi team amade mahaki staff sing laklaga manungda leiba potchai sing hondok halaga thugai bikre building asi okram landhoni na khangabo kendra gi MLA oringai mahak na ngamba senfam khara hapiraga saba hokibani kumja Englishing ani ga kunga mari da su kendra sigi MLA o Surja Kumana local area development fund dagi senfam khara kaithoklaga sakibani building asi ga thangnana chahi taragi mathakta leiraklaba mahut department gi senthang makhada leiba public toilet amasu thugai bramle DC na lokhalakliba yaifa thorang sing saugatli adubo club ta amadi mari lainaba singda paw amata piraktana ikhang khanghauduna thugai biba asi nungai jade haike mahakna makhata na hai athopam khunau gi leirakta leiba club ki building senior citizens sing gi pothapam su oiriba Thoban district state pensioners unit ki office su oiribani loinana miyoi kaya dukan hotel tawduna jipika ojaribani adubu ikhang khanghauduna laklaga thugai biramba ase yamna nungai jade leirakta Kanada su ayet apan pidna jibika ojariba ase thugai biriba district asigi leirak khulak khuding maksu eviction tawgadori bra haina yamna nungai tana fongdorakli Asi anhugi hanagi dongka khoi apuni ona jabuni masi kun
सही दिन के कावरे ओनेवल मैदान में एमएलए ओइलीदा माना सेंदंग पीरबे छाबा होगिनी हंदक ते 2024 दा ओनेवल एमएलए कुमार उतमना सेंदंग खर पीबिरे मोगी मखा मोगी इंस्ट्रक्शन मखा दा मोगी गाइडेंस का तोगा एमएलए देवनमन फंदी मखा दा हापनेना तोगेगनी याम नुंगाइत्रिबा कनो वाफम अमना असिदा असिगी सीनियर सिटीजन गा हेक थंगबा बिल्डिंग की मनाखिदा सुलाप की कम्प्लेक्स अमा चाही दुदी कावरे चाही तरा मनी मुंगाई ममांग दा साबनी अदुजु नसी मोइना थुगाई बिरमे लोइनना अखोइगी खुलक्सता इंटर विलेज रोड मनुंगसिदा अखोइगी क्लब का लेकाई की क्लब अमा लई अदुगा थंगनबदा दुकान खरा मेंबर लेरिबा क्लब की लेरिबा सेक्रेटरी प्रेसिडेंट अदुगा इसामक्तिसु नतो अमद खंगे याम नुआइतबा अमदि ओइरेना इना थमजगे जून की तांग तरुक तगे डिस्ट्रिक्ट कांग एसोसिएशन जिरीबाम सिंधुना दिबोंग खुनो के कम्युनिटी हॉल के कांग संगदा कांग खुद तरागा तरुक न सरुक यादुना सानरीबा फर्स्ट मिक्स डिस्ट्रिक्ट कांग टूर्नामेंट 2025 के ngarang sanakiba ahanba quarter final knockout match da MNC B ningthembamna SAYCA sorok atingbi bo panjal tara tareta maithiba piduna SAYCA sorok atingbi tournament asidagi lehore match adu ke manglemba sing amadi heights inaw pisak singna referee amadi scorer oike ngasi nungthil pung ama taba matamda ani shuba quarter final knockout match da YLC Dibong Khunauga MITL Jiribamga sanagani ngarangi match adu MNC B ningthembam amade SAYCA sorok atingbi kangkhut anina sanake SAYCA sorok atingbina tos ngamduna maikai khanki aduga MNC B ningthembamna kang kaptuna kang sanaba hokke kangkhut animak kang fujana sanake ahanba half mamangda MNC B ningthembamna SAYCA sorok atingbibo panjal taruk anida mangjil thadna chatke ani suba half matungda kangkhut animakna kang kanna kapnaki adubo apiba matamda MNC B ningthembamna SAYCA sorok atingbibo panjal tara tareta maithiba pikhe aroibada maroiba pau amu hana pizari paikhatliba eviction asida lengak na paikhatliba eviction asida miyamna mateng pangbinaba DC Imphal West na appeal tawrakle Jiribamgi Borobekrada nupi ahum amasung angang ahum yauna hat kibaki thaudokta mapungoi na chenaba miyoi ama fare PM Kisan 20 suba installment ge lupa crore lishing kun chamanga laumi crore mapan lakh humdrada hayeng Varanasi da yen thoklagani lakliba August ki tang tara ko humdoi da patriotic song competition ama pangthok sagadari haina musuna khangalakli amadi security force na state asigi tongan mafam dagi aina yadaba miyoi kya fagat pangamkhre Hauziki oinadi Mami TV na sandok chaba Manipuri pau lo shinjare makha taba pau gi damak mityeng ta duna lebiu